ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡꯗꯣ ꯂꯩꯅꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯂꯤ꯫ ꯔꯥꯃꯦꯁꯁꯨ ꯉꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ꯫ ꯔꯤꯌꯥꯅꯥꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯤꯌꯔꯅꯤ ꯊꯣꯛꯂꯛꯏꯁꯦ ꯌꯦꯡꯉꯨ ꯄꯤꯛꯏꯜꯂꯕꯅꯤꯗ ꯑꯩꯗꯤ꯫ ꯔꯥꯃꯦꯁꯅ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯊꯠꯂꯨꯔꯦ ꯍꯣꯔꯦꯟ ꯅꯕꯨꯡ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯂꯩꯊꯔꯛꯀꯦ ꯂꯩꯔꯝꯃꯣ ꯐꯖꯅ꯫ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯅꯣꯛꯂꯛꯂꯤ꯫ ꯔꯤꯌꯥꯅꯥꯅ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯔꯥꯃꯦꯁꯅ ꯏꯅꯦꯝꯄꯣ ꯌꯥꯎꯁꯪ ꯑꯣꯏꯔꯁꯨꯅꯦ ꯊꯕꯛꯇꯤ ꯂꯦꯞꯇꯦꯅꯦ ꯅꯪ ꯇꯥꯇꯣꯟ ꯆꯠꯈ꯭ꯔꯕꯣ? ꯆꯠꯈ꯭ꯔꯕꯅꯤ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯔꯥꯃꯦꯁꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯤꯌꯥꯅꯥꯅ ꯏꯅꯝꯃ ꯆꯥꯛꯇꯣ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯉꯥꯟꯊꯣꯏꯅ ꯍꯣ ꯂꯥꯛꯑꯣ ꯂꯣꯏꯔꯝꯃꯕꯅꯤ ꯂꯥꯛꯑꯣ꯫ ꯀꯤꯆꯟꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯗꯌꯥꯅ ꯋꯥ ꯏꯅꯝꯃꯒꯤ ꯈꯨꯠꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝꯁꯦ ꯉꯥꯎꯔꯦ꯫ ꯒ꯭ꯔꯦꯁꯤ ꯇꯞꯅ ꯗꯌꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ꯫ ꯅꯪꯗꯤ ꯍꯨꯏꯅꯤꯅ ꯅꯥꯇꯣꯟꯗꯣ ꯃꯅꯝ ꯄꯥꯏꯁꯤꯜꯂꯛꯄ꯭ꯔꯣ? ꯃꯈꯨꯟ ꯍꯨꯠꯄꯣꯏ ꯑꯃ ꯄꯥꯜꯂꯤꯗꯣ꯫ ꯗꯌꯥꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯛꯂꯤ꯫ ꯆꯥꯛꯇꯣ ꯔꯤꯌꯥꯅꯥꯒꯤ ꯔꯨꯝꯗ ꯊꯥꯡꯕ ꯍꯧꯔꯤ꯫ ꯉꯥꯟꯊꯣꯏꯒ ꯊꯕꯥꯒꯗꯤ ꯀꯤꯆꯟꯗ ꯆꯥꯍꯧꯔꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯔꯤꯌꯥꯅꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯑꯅꯤ ꯐꯝꯃꯤꯟꯅꯔꯒ ꯆꯥꯕ ꯍꯧꯔꯤ꯫ ꯒ꯭ꯔꯦꯁꯤꯅ ꯍꯥꯎꯔꯦ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯖꯔꯣ ꯅꯪ ꯑꯣꯖꯥ ꯄꯥꯏꯕꯤꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯏꯃꯧ ꯅꯨꯄꯤ ꯁꯨ꯫ ꯗꯤꯌꯥꯅ ꯀꯩꯅꯣ ꯑꯃꯨꯛ? ꯖꯣꯃꯣꯅ ꯆꯥꯔꯤꯁꯦ ꯇꯨꯃꯤꯟꯅ ꯆꯥꯗꯕꯅꯤ ꯉꯥꯡꯗꯅ ꯆꯥꯗꯣꯏꯅꯤ ꯆꯥꯎ ꯍꯦꯟꯗ꯭ꯔꯤꯁꯦ ꯑꯗꯨꯅꯅꯤ꯫ ꯒ꯭ꯔꯦꯁꯤꯅ ꯀꯩꯅꯣ ꯂꯩꯅꯥꯗ ꯍꯥꯏꯖꯕꯅꯦ ꯍꯦꯟꯖꯥꯡ ꯍꯥꯎꯕꯒꯤ꯫ ꯂꯩꯅꯥꯅ ꯍꯣ ꯐꯪꯖꯔꯒꯦ ꯑꯣꯖꯥ꯫ ꯔꯤꯌꯥꯅꯥꯅ ꯁꯦ ꯏꯔꯥꯡꯁꯦ ꯃꯁꯤ ꯃꯣꯜꯂꯤ꯫ ꯂꯩꯅꯥꯅ ꯌꯥꯔꯦ ꯑꯝꯇ ꯆꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯦꯕ ꯍꯧꯕ ꯌꯥꯔꯅꯤ꯫ ꯔꯤꯌꯥꯅꯥꯅ ꯍꯩꯃꯥ ꯀꯥꯎꯔꯦ ꯑꯩꯗꯤ ꯗ꯭ꯔꯦꯁ ꯈꯟꯗ꯭ꯔꯤꯌꯦ ꯆꯥꯛꯇꯣ ꯑꯝꯇ ꯁꯠ ꯆꯥꯁꯜꯂꯣ꯫ ꯆꯥꯛ ꯆꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯉꯟꯅ ꯆꯠꯇꯣꯏꯅꯤꯅ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯐꯤ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯔꯤꯌꯥꯅꯥꯒꯤ ꯀꯥꯗ ꯄꯨꯔꯛꯂꯤ꯫ ꯔꯤꯌꯥꯅꯥ ꯁꯦ ꯅꯪ ꯗ꯭ꯔꯦꯁ ꯈꯟꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯗꯗꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯔꯛꯈꯤꯒꯦ ꯑꯇꯩꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯅꯪ ꯑꯗꯨꯝ ꯈꯜꯂꯣ ꯑꯩ ꯆꯦꯒ ꯍꯣꯔꯦꯟ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡꯗꯣ ꯁꯦꯝꯃꯨꯒꯦ ꯐꯤꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯝꯃꯒ꯫ ꯔꯤꯌꯥꯅꯥꯅ ꯏꯅꯝꯃ ꯃꯆꯥ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯉꯣꯏꯗ꯭ꯔꯣ ꯑꯁꯦꯡꯕꯒꯤ? ꯂꯩꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯛꯂꯤ꯫ ꯑꯩ ꯌꯥꯎꯔꯣꯏꯒꯦꯕ ꯅꯣꯏ ꯐꯖꯅ ꯀꯦꯔ ꯆꯣꯡꯉꯣ ꯑꯩ ꯇꯜꯂꯦꯕ꯫ ꯇꯥꯇꯣꯅ ꯆꯩꯕ꯭ꯔꯣ? ꯆꯩꯗꯤ ꯗꯗꯥꯅ ꯌꯥꯎꯅꯤꯡꯉꯗꯤ ꯌꯥꯎ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯌꯥꯎꯔꯣꯏꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯒ꯭ꯔꯦꯁꯤ ꯍꯣꯏꯁꯨ ꯂꯣꯏ ꯆꯣꯡꯗꯣꯏꯁꯤꯗꯤ꯫ ꯑꯁ ꯌꯦꯡꯕꯁꯨ ꯂꯥꯛꯑꯣꯏꯗꯕ? ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯀꯦꯕ ꯍꯧꯔꯣ꯫ ꯒ꯭ꯔꯦꯁꯤꯅ ꯀꯜꯂꯛꯆꯩꯌꯦ ꯃꯅꯝ ꯑꯐꯕꯤ ꯐꯪꯖꯕ ꯀꯥꯏꯁꯦ ꯏꯕꯨꯡ ꯑꯝꯇ ꯄꯥꯝꯃꯤꯗ ꯂꯩꯅꯥꯒꯨꯝꯕ ꯏꯅꯝ ꯑꯃ ꯐꯪꯅꯕ꯫ ꯔꯤꯌꯥꯅꯥꯅ ꯆꯥꯛꯁꯣ ꯅꯪꯗꯤ꯫ ꯂꯩꯅꯥꯗꯨ ꯅꯣꯛꯆꯩ꯫ ꯂꯣꯏꯁꯤꯜꯂꯣꯀꯣ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕꯤ ꯂꯩꯅꯥꯅꯤ꯫ ꯊꯥꯕꯜ ꯉꯟꯅ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯉꯟꯅ ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯕꯈꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯔꯤꯁꯤꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯁꯨꯗꯣꯛꯂꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨ ꯇꯧꯅ ꯃꯣꯏꯒꯤ ꯀꯥꯁꯤꯡꯗꯣ ꯋꯥꯏ ꯑꯃꯨꯛ ꯁꯠ ꯇꯩꯊꯣꯛꯂꯤ꯫ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯟꯖꯥꯡꯗꯣ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯏꯆꯦ ꯆꯥꯛ ꯊꯣꯡꯗꯣꯛꯁꯤꯔꯥ? ꯉꯥꯟꯊꯣꯏꯅ ꯍꯩꯃꯥ ꯅꯪꯗꯤ ꯀꯦꯗ꯭ꯔꯤꯕꯣ? ꯅꯪꯕꯨ ꯕꯦꯝꯆꯥꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅꯤ ꯍꯥꯏꯔꯝꯃꯤꯗ꯫ ꯏꯆꯦ ꯑꯩ ꯌꯥꯎꯔꯣꯏꯗ ꯇꯜꯂꯦ ꯍꯩꯁꯨ ꯍꯩꯇꯤꯌꯦ ꯑꯗꯣ ꯉꯟꯅ ꯊꯣꯛꯁꯦꯕ ꯌꯦꯡꯕꯗꯣ ꯆꯥꯛ ꯊꯣꯡꯗꯣꯛꯑꯁꯦ꯫ ꯉꯥꯟꯊꯣꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯦ ꯊꯣꯡꯕꯤꯔꯒꯦꯁꯦ ꯆꯠꯂꯣ ꯅꯪ ꯅꯃꯥꯟꯅꯕꯤꯁꯤꯡ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯁꯨ꯫ ꯂꯩꯅꯥꯁꯨ ꯉꯥꯟꯊꯣꯏꯗ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯩ꯫ ꯏꯆꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯆꯦ ꯃꯊꯟꯇ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯍꯩꯃꯥ ꯁꯤꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯅꯦ ꯕꯣꯔꯥ ꯍꯧꯅꯕꯅꯤ ꯃꯔꯣꯏꯁꯦ ꯁꯣꯏꯔꯛꯑꯣꯀꯣ ꯁꯤꯡꯖꯨ ꯁꯨꯕꯒꯤꯁꯤꯗꯤ ꯏꯆꯦꯅ ꯁꯦꯝꯃꯕꯅꯤ ꯏꯆꯦ ꯆꯥꯛ ꯃꯍꯤ ꯊꯥꯡꯒꯠꯄ ꯍꯧꯒꯦ ꯉꯟꯇꯥꯅ ꯊꯣꯡꯗꯣꯛꯄꯅ ꯐꯔꯅꯤ꯫ ꯑꯁꯣꯝꯗ ꯃꯉꯥꯗꯨꯗꯤ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯪꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯔꯤꯁꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗ ꯔꯤꯌꯥꯅꯥꯒꯤ ꯀꯥꯗ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯛꯂꯤ꯫ ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯀꯦ ꯇꯧꯔꯛꯂꯤ꯫ ꯀꯤꯆꯟꯗ ꯂꯩꯅꯥ ꯂꯩꯔꯤꯕꯗꯨ ꯃꯔꯨꯝ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯎꯔꯛꯂꯤ꯫ ꯔꯤꯁꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯤꯆꯟꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫
ꯊꯣꯡꯖꯤꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯕꯣꯔꯥ ꯀꯟꯅ ꯍꯧꯔꯤꯕ ꯂꯩꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯟꯊꯣꯏꯁꯨ ꯀꯤꯆꯟꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯊꯣꯡꯖꯤꯟ ꯄꯥꯟꯅ ꯇꯧꯔꯤꯗꯣ ꯎꯔꯦ, ꯆꯪꯂꯛꯇꯕꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯔꯤꯁꯤ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯂꯩꯅꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯂꯤ꯫ ꯂꯩꯅꯥꯁꯨ ꯃꯤ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯕꯗꯨꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯔꯤꯁꯤ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ! ꯔꯤꯁꯤ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ, ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯕꯨꯠꯁꯤꯗꯤ꯫ ꯔꯤꯁꯤ ꯉꯁꯥꯏꯈꯩ ꯎꯔꯨꯗꯦ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯦꯛꯁꯤꯡꯗꯨ ꯎꯔꯛꯂꯤ꯫ ꯃꯈꯨꯠꯅ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯏꯔꯒ, ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ, ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯂꯩꯅꯥꯁꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯃꯩꯁꯥ ꯐꯪꯕꯩ ꯑꯣꯏꯔꯝꯅꯤꯌꯦ ꯕꯣꯔꯥ ꯍꯧꯕꯁꯤꯗ꯫ ꯂꯩꯅꯥꯁꯨ ꯑꯃꯨꯛ ꯇꯧꯔꯤꯕꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯁꯤ ꯂꯩꯅꯥꯅ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨ ꯃꯨꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯇꯧꯒꯦꯁꯦ꯫ ꯗꯗꯥ ꯐꯤ ꯍꯣꯡꯉꯨꯔꯣ, ꯑꯩ ꯇꯧꯒꯦꯕ꯫ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯗꯗꯥ ꯁꯥꯎꯔꯦ꯫ ꯀꯩꯒꯤ? ꯔꯤꯁꯤ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯕꯣꯔꯥꯗꯣ ꯍꯧꯅ ꯍꯧꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯣꯏꯌꯦ ꯃꯔꯝ꯫ ꯂꯩꯅꯥꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯗ꯭ꯔꯦ, ꯃꯔꯝꯗꯤ ꯔꯤꯁꯤꯅ ꯁꯥꯎꯔꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯤ꯫ ꯑꯗꯨꯅ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯉꯨꯗ꯭ꯔꯦ꯫ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯛꯂꯤ꯫ ꯑꯩ ꯇꯧꯒꯦꯕ, ꯗꯗꯥ ꯐꯤ ꯍꯣꯡꯕꯤꯔꯨꯔꯣꯕ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯥꯛꯑꯣ꯫ ꯍꯣꯏꯕ, ꯂꯥꯛꯀꯦꯕ, ꯁꯤꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯔꯤꯁꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯒ ꯂꯩꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯩꯅꯥ ꯔꯤꯁꯤ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯧꯕ ꯂꯣꯏꯔꯕ ꯕꯣꯔꯥꯗꯣ ꯊꯝꯖꯤꯜꯂꯝꯂꯒ ꯃꯈꯨꯠꯁꯨ ꯍꯥꯝꯗꯣꯛꯂꯤ꯫ ꯂꯣꯏꯔꯒ ꯔꯤꯁꯤꯗ ꯍꯥꯏꯔꯛꯂꯤ꯫ ꯗꯗꯥ ꯃꯔꯩ ꯃꯄꯦ ꯂꯥꯛꯑꯣ꯫ ꯔꯤꯁꯤ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, ꯀꯩꯕ? ꯂꯩꯅꯥ ꯅꯣꯛꯂꯒ ꯔꯤꯁꯤ ꯈꯨꯗꯥꯡꯗꯨꯗ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯂꯥꯛꯑꯣꯕ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ, ꯂꯝꯄꯥꯛꯇ ꯏꯁꯩ ꯈꯣꯡꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯌꯥꯝꯅ ꯅꯛꯅ ꯇꯥꯏ ꯂꯩꯅꯥ ꯍꯣꯏꯗꯗꯤ꯫ ꯉꯥꯟꯊꯣꯏꯅ ꯆꯥꯛꯈꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯤ꯫ ꯃꯉꯥꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯀꯦꯕꯒ ꯂꯣꯏꯗ꯭ꯔꯤ꯫ ꯊꯃꯥꯁꯨ ꯃꯆꯥꯁꯤꯡ ꯀꯦꯕꯗꯨ ꯌꯦꯡꯂꯤ꯫ ꯔꯤꯁꯤꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯂꯩꯅꯥꯅ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯔꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯣꯔꯕꯨ ꯊꯧꯅꯤꯖꯔꯤꯕꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯋꯥ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯂꯩꯅꯥꯅ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯤ꯫ ꯔꯤꯁꯤꯅ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯕꯦꯝ꯫ ꯂꯩꯅꯥꯁꯨ ꯐꯠ ꯌꯦꯡꯉꯛꯏ꯫ ꯏꯃꯥ ꯀꯣꯜ ꯂꯥꯛꯑꯝꯕꯅꯤ, ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯍꯥꯏꯕꯗꯒꯤ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥ ꯀꯩ ꯍꯥꯏꯔꯤꯅꯣ? ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯃꯛꯂꯤ, ꯑꯗꯨꯒ ꯑꯅꯤꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯂꯤ꯫ ꯔꯤꯁꯤ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨꯔꯣ, ꯏꯁꯨ ꯎꯅꯤꯡꯉꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯎꯍꯟꯗꯣꯏꯅꯣ ꯍꯥꯏꯔꯛꯏꯕ? ꯂꯩꯅꯥꯗꯣ ꯔꯤꯁꯤꯗ ꯄꯩꯅ ꯌꯦꯡꯉꯛꯂꯤ꯫ ꯔꯤꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯗ ꯑꯩꯅꯅꯦ, ꯏꯃꯥ, ꯕꯦꯝꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯍꯟꯈꯤꯒꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯩꯅꯥ ꯔꯤꯁꯤꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯁꯠꯇꯣꯛꯂꯤ, ꯑꯗꯨꯒ ꯃꯥꯡ ꯊꯥꯔꯒ ꯒꯪꯒꯝ ꯀꯥꯈꯠꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯅꯣꯛꯂꯒ ꯇꯥꯟꯅꯔꯛꯂꯤ꯫ ꯂꯩꯅꯥꯁꯨ ꯀꯥ ꯌꯧꯔꯒ ꯗꯨꯛ ꯊꯥꯜꯂꯨꯕꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯍꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯔꯒ ꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯣꯟ ꯅꯝꯗꯨꯅ ꯂꯩꯔꯤꯕ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯗꯗꯥ, ꯐꯣꯟ ꯄꯤꯌꯨ꯫ ꯁꯦ ꯑꯩꯒꯤ ꯐꯣꯟꯗꯩ ꯇꯧꯔꯁꯦ꯫ ꯔꯤꯁꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯏꯅ ꯄꯤꯔꯛꯂꯤ꯫ ꯂꯩꯅꯥꯁꯨ ꯂꯧꯔꯒ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯑꯍꯥꯟꯕ ꯔꯤꯡ ꯆꯠꯄꯗ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯃꯃꯥ꯫ ꯍꯥꯎ, ꯆꯥꯛ ꯂꯣꯏꯔꯕ ꯅꯪꯕꯣ? ꯂꯣꯏꯔꯦ, ꯏꯆꯦꯅ ꯇꯧꯍꯧꯔꯤꯌꯦ꯫ ꯍꯩꯃꯥ, ꯅꯪꯁꯨ ꯌꯥꯎꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯕꯦꯝꯃ, ꯃꯧꯅ ꯇꯟꯕ ꯇꯧꯅꯨꯀꯣ꯫ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯐꯖꯅ ꯅꯥꯟꯅ ꯇꯧꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯅꯒ ꯌꯨꯝ ꯄꯥꯜꯂꯦ, ꯏꯃꯥꯗꯤꯅꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯔꯤꯁꯤ ꯑꯁꯣꯝꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯗꯨ ꯇꯥꯏ꯫ ꯍꯣꯏꯕ ꯃꯃꯥ, ꯑꯩ ꯗꯨꯛ ꯊꯥꯜꯂꯨꯕꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯃꯃꯥ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯇꯧꯔꯛꯄꯅꯤ꯫ ꯏꯆꯥꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯗ꯭ꯔꯦ, ꯅꯣꯡꯃꯗꯁꯨ ꯂꯥꯛꯇꯦꯗꯣ꯫ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯗꯧꯕꯕꯨꯅꯦ, ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯂꯨꯀꯣ꯫ ꯏꯪ ꯇꯞꯄꯤ ꯃꯧ ꯑꯣꯏꯒꯗꯧꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅ ꯂꯩꯌꯨ꯫ ꯅꯅꯦ ꯅꯄꯨꯒꯤ ꯁꯦꯕꯥꯁꯨ ꯐꯖꯅ ꯇꯧꯀꯣ꯫ ꯐꯖ ꯂꯩꯌꯨꯁꯦ꯫ ꯅꯪꯒꯤ ꯀꯣꯂꯦꯖꯇꯤ? ꯑꯗꯨꯝ ꯌꯥꯔꯤ꯫ ꯐꯔꯦ, ꯏꯕꯨꯡꯉꯣ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯉꯁꯤꯗꯣ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯂꯩꯌꯦ, ꯑꯗꯨꯒꯤ ꯀꯦꯅꯍꯧꯔꯤ꯫ ꯔꯤꯌꯥꯅꯥ ꯍꯣꯏ, ꯒ꯭ꯔꯦꯁꯤ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯥꯛꯏ, ꯑꯩꯈꯣꯏꯗ ꯂꯩꯌꯦ꯫ ꯍꯩꯃꯥ, ꯆꯣꯡꯁꯅꯨ꯫ ꯑꯗꯣ ꯅꯪꯁꯨ ꯆꯣꯡꯉꯨꯅꯨꯗ ꯏꯕꯦꯝꯃ꯫ ꯆꯣꯡꯉꯣꯏꯗ, ꯇꯜꯂꯦ꯫
ꯑꯗꯣ ꯃꯃꯥ ꯑꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣ? ꯅꯪ ꯕꯕꯥꯅꯅꯦ ꯀꯟꯅ ꯁꯦꯟꯅꯍꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯃꯥ ꯊꯝꯃꯒꯦ꯫ ꯑꯕꯨꯡꯉꯣꯗꯣ ꯎꯅꯤꯡꯉꯤ, ꯂꯥꯛꯀꯦ ꯅꯣꯡꯃ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯅꯤꯅ ꯎꯅꯤꯡꯉꯁꯨ ꯄꯥꯛꯅ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯍꯥꯏꯔꯕꯁꯨ ꯂꯥꯛꯍꯟꯅꯤꯡꯕꯒ ꯁꯠ ꯂꯥꯎꯅ ꯂꯥꯛꯄꯁꯨ ꯌꯥꯗꯦꯗꯣ꯫ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯣ, ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯃꯃꯥꯁꯤꯗꯤꯕ ꯂꯥꯛꯇꯣꯏꯅꯤ, ꯑꯗꯣ ꯊꯝꯃꯒꯦꯀꯣ꯫ ꯃꯃꯥ ꯃꯆꯥꯗꯣ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯔꯤꯁꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯐꯝꯃꯛꯂꯤ꯫ ꯂꯩꯅꯥꯗ ꯀꯣꯟꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯥꯒꯤ ꯈꯗꯥꯡꯗꯨ ꯊꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯃꯃꯥꯅ ꯂꯥꯛꯇꯦꯅ ꯁꯥꯎꯔꯛꯏꯔꯣ? ꯂꯩꯅꯥ ꯃꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯔꯕꯅꯤ, ꯀꯞꯅꯤꯡ ꯇꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯂꯤ, ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯩꯒ ꯆꯠꯁꯤꯁꯦ꯫ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯠꯇꯕ, ꯑꯩꯁꯨ ꯍꯦꯛꯇ ꯁꯪꯗꯕ꯫ ꯗꯗꯥ ꯀꯣꯟꯅ ꯆꯠꯁꯤꯗ, ꯑꯗꯣ ꯑꯩ ꯆꯥ ꯂꯣꯏꯁꯤꯟꯃꯤꯟꯅꯧꯒꯦ ꯏꯆꯦꯒ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ ꯊꯕꯛ ꯐꯈ꯭ꯔꯕ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯁꯤꯕꯨ ꯃꯃꯥꯅ ꯊꯕꯛ ꯇꯧꯕꯗ ꯇꯟꯒꯅꯨ ꯍꯥꯏꯔꯛꯏꯔꯣ? ꯍꯟꯗꯛꯇꯤ ꯂꯩꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯕꯦꯝ, ꯃꯔꯝ ꯃꯣꯛꯄꯤ꯫ ꯂꯩꯅꯥꯗꯣ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯉꯁꯥꯏꯗꯩ ꯋꯥꯔꯝꯃꯅꯤ ꯑꯩꯒꯤ ꯃꯆꯥꯁꯦ, ꯑꯃꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯇꯧ, ꯍꯨꯃꯥꯡꯒ ꯁꯧꯈꯩ ꯗꯗꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯃꯤꯕ꯫ ꯂꯩꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯗꯗꯥꯅ ꯉꯁꯥꯏ ꯁꯥꯎꯋꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤꯔꯣ? ꯅꯍꯥꯟꯈꯩ ꯇꯧꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩꯌꯦ, ꯉꯁꯤꯅ ꯊꯥꯕꯜ ꯂꯩꯕꯒꯤ ꯉꯟꯇꯥꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯗꯗꯥ, ꯍꯥꯎ, ꯅꯪꯁꯦ? ꯂꯩꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯉꯁꯤꯗꯤꯕ, ꯆꯠꯂꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯂꯩꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯨꯀꯥꯁꯀ ꯌꯦꯁꯀꯁꯨ ꯊꯥꯕꯜ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯌꯦꯁꯀꯤ ꯕꯥꯏꯛꯇꯨꯗ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯅꯤꯡꯗ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯌꯦꯁꯅ, ꯍꯦꯡꯒꯔ ꯑꯣꯏꯕꯅ ꯆꯠꯂꯤꯁꯤ ꯕꯤꯠ ꯌꯥꯎꯗꯦꯗ, ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯈꯔ ꯄꯤꯖꯔꯒ ꯁꯣꯔ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯈꯩ ꯂꯩꯗꯣꯏꯅꯦꯕ ꯑꯩꯅ ꯊꯥꯕꯜ ꯆꯠꯂꯤꯁꯦ꯫ ꯂꯨꯀꯥꯁꯅ, ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯊꯤꯡꯕ ꯊꯝꯕ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ ꯄꯛꯇꯕ? ꯌꯦꯁꯅ, ꯏꯇꯨ ꯑꯃ ꯆꯣꯡꯃꯤꯟꯅꯅꯦꯅ ꯆꯣꯡꯗꯨꯁꯨ ꯂꯩꯇꯦ, ꯇꯜꯂꯦ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯕ, ꯂꯧꯔꯣꯏꯗꯕ ꯅꯨꯄꯤꯒꯤ ꯃꯈꯨꯠꯀ ꯄꯥꯏꯅꯤꯡꯗꯦꯀꯣ꯫ ꯌꯥꯔꯦ ꯅꯤꯄꯥ, ꯂꯦꯞꯄꯣ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯈꯨꯗꯥꯡ ꯄꯥꯏꯔꯁꯨ ꯍꯦꯛꯇ ꯃꯔꯤ ꯂꯩꯅꯕꯗꯧꯅ꯫ ꯊꯥꯕꯜ ꯍꯥꯏꯁꯦ ꯈꯨꯠ ꯁꯝꯅꯔꯒ ꯆꯣꯡꯕꯗꯨꯕꯨꯅꯤ, ꯃꯈꯨꯠ ꯄꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯣꯡꯗꯣꯔꯤꯒꯦ? ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯋꯥꯈꯜꯒꯅꯦ ꯈꯜꯂ ꯆꯣꯡꯉꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯛꯇꯅꯤ꯫ ꯌꯥꯔꯦ ꯆꯣꯡꯖꯔꯣꯏ ꯑꯩ ꯇꯜꯂꯤ꯫ ꯅꯥꯀꯟꯗ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯑꯃ ꯆꯞ ꯁꯥꯏꯔꯒ ꯑꯗꯨꯝ ꯂꯩꯒꯦ, ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯣꯡꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ, ꯅꯤꯄꯥ ꯑꯃ ꯍꯣꯔꯦꯟ꯫ ꯌꯦꯡꯉꯨ ꯁꯩꯇꯅ ꯁꯥꯈꯤ, ꯁꯨꯛꯆꯣꯡ ꯆꯣꯡꯉꯣꯏ꯫ ꯑꯅꯤꯗꯣ ꯉꯥꯡꯅ ꯂꯥꯛꯄꯗ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯒ ꯊꯥꯕꯜ ꯊꯣꯛꯅꯕ ꯇꯧꯅꯔꯤ꯫ ꯔꯤꯌꯥꯅꯥꯅ, ꯇꯨꯡꯁꯦ ꯑꯝꯇ ꯐꯣꯇꯣ ꯀꯥꯞꯄꯣ ꯌꯦꯡꯒꯦꯕ꯫ ꯒ꯭ꯔꯦꯁꯤꯅ, ꯀꯩꯅꯣ ꯃꯤꯗꯤ ꯃꯥꯡ ꯌꯦꯡꯅꯩ ꯍꯥꯏ, ꯅꯪꯅ ꯇꯨꯡ ꯌꯦꯡꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯃꯥꯡꯗꯤ ꯐꯖꯔꯦ, ꯌꯥꯔꯦ ꯇꯨꯡꯁꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅꯤ꯫ ꯖꯣꯃꯣꯅ, ꯐꯖꯔꯦ ꯇꯨꯡꯁꯨ꯫ ꯗꯤꯌꯥꯅ, ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯑꯩ ꯆꯠꯂꯤ, ꯃꯀꯣꯛ ꯆꯤꯡꯉꯨꯗꯣꯔꯤꯕꯅꯤ꯫ ꯗꯌꯥꯅ, ꯆꯤꯡꯉꯨ ꯐꯖꯅꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯣꯏꯔꯕ ꯅꯣꯏꯕꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ, ꯀꯧꯕꯗ ꯑꯃꯨꯛꯇꯩꯕ ꯂꯣꯏꯔꯦ, ꯂꯩꯁꯥꯕꯤ ꯑꯝꯇ ꯊꯣꯛꯂꯛꯇ꯭ꯔꯦꯅ ꯂꯥꯎꯔꯤꯁꯦ꯫ ꯔꯤꯌꯥꯅꯥꯅ, ꯂꯥꯛꯑꯣ ꯍꯧꯔꯁꯤ ꯍꯦꯛꯇ꯫ ꯁꯣꯝꯗꯅ, ꯕꯦꯞ, ꯗꯗꯥ ꯏꯇꯣꯠ ꯂꯩꯍꯧꯗꯣꯏꯁꯤ ꯇꯜꯂꯤꯕꯣ? ꯗꯗꯥꯁꯨ ꯆꯠꯂꯨꯁꯤ꯫ ꯇꯜꯂꯤꯅ, ꯅꯪ ꯆꯣꯡꯁꯨ ꯆꯣꯡꯗꯅ ꯀꯅꯥ ꯌꯦꯡꯗꯣꯏꯕ? ꯑꯩꯒ ꯐꯝꯃꯒ ꯂꯩꯗꯣꯏꯕ꯫ ꯑꯩꯁꯤꯁꯨ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯅꯪ ꯆꯠꯂꯨꯔꯣ, ꯍꯣꯔꯦꯟ ꯑꯩꯗꯤ ꯅꯪ ꯂꯧꯕꯣꯏ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯑꯩ ꯊꯣꯛꯑꯒꯦ꯫ ꯆꯠꯂꯣ, ꯃꯃꯥ ꯍꯣꯏꯒꯅꯦ ꯑꯗꯨꯝ ꯐꯝꯃꯨꯀꯣ꯫ ꯂꯩꯅꯥꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯥꯕꯜ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯦꯛ ꯍꯧꯕꯒ ꯔꯤꯌꯥꯅꯥ ꯍꯣꯏꯗꯤ ꯆꯣꯡꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯅꯤꯒ ꯀꯥꯎꯈꯩ ꯍꯦꯛꯇ ꯆꯣꯡꯊꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒ ꯁꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯂꯩꯅꯥꯗꯤ ꯉꯥꯟꯊꯣꯏꯒ ꯊꯕꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯅꯥ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯌꯦꯁꯅꯥꯗꯣ ꯂꯩꯅꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯦ꯫
ꯃꯅꯥꯛꯇ ꯔꯤꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯂꯩꯅꯥ ꯍꯣꯏꯅ ꯐꯝꯂꯤꯕꯗꯣꯝꯗ ꯌꯩꯁꯅꯥꯁꯨ ꯂꯥꯛꯂꯤ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯔꯤꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯎꯗꯕꯗꯨꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯥꯛꯂꯤ ꯌꯁꯁꯨ ꯖꯣꯃꯣꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯛꯄꯗꯨꯗ ꯆꯣꯡꯅꯤꯡꯂꯛꯂꯤ ꯌꯁꯅ ꯚꯥꯏ ꯖꯣꯃꯣ ꯌꯥꯎꯏꯅ ꯁꯤꯗꯤ ꯑꯩ ꯆꯪꯉꯦ ꯂꯨꯀꯥꯁꯅ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯌꯁꯁꯨ ꯖꯣꯃꯣ ꯄꯥꯏꯔꯒ ꯆꯣꯡꯈ꯭ꯔꯦ ꯂꯨꯀꯥꯁꯁꯨ ꯒ꯭ꯔꯦꯁꯤꯒ ꯆꯣꯡꯃꯤꯟꯅꯩ ꯑꯁꯨꯝ ꯄꯨꯡꯗꯤ ꯖꯔ ꯖꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯕꯨ ꯒ꯭ꯔꯦꯁꯤꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯖꯣꯃꯣꯅ ꯀꯔꯤ ꯈꯨꯃꯥꯡꯅꯣ ꯁꯤꯕꯣ ꯂꯥꯏꯅ ꯆꯤꯟꯕ ꯆꯥꯂꯣ ꯑꯁ ꯗꯌꯥꯅ ꯁꯣꯏꯗ꯭ꯔꯦ ꯂꯨꯀꯥꯁꯀ ꯄꯥꯏꯔꯝꯃꯅꯤ ꯗꯤꯌꯥꯅ ꯆꯦꯜꯂꯦ ꯆꯥꯂꯣ ꯔꯤꯌꯥꯅꯥꯅ ꯀꯣꯜ ꯑꯝꯇ ꯇꯧꯁꯤꯜꯂꯣ ꯖꯣꯃꯣꯅ ꯒ꯭ꯔꯦꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯍꯜꯂꯣ ꯄꯥꯄꯤ ꯀꯥꯏ ꯂꯩꯔꯤꯅꯣ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯂꯤ ꯍꯌꯦꯡꯁꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯅꯤꯌꯦ ꯍꯥ ꯔꯤꯌꯥꯅꯥꯅ ꯑꯦ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯗꯌꯥꯅ ꯍꯣꯏꯃ ꯗꯤꯌꯥꯅ ꯀꯤꯌꯦ ꯒ꯭ꯔꯦꯁꯤꯅ ꯊꯝꯃꯦ ꯃꯊꯥꯒ ꯁꯥꯔꯨꯅꯨꯀꯣ ꯐꯖ ꯇꯨꯝꯃꯣ ꯃꯥꯅꯒ ꯑꯍꯜ ꯂꯃꯟ ꯁꯥꯖꯤꯜꯂꯝꯃꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯒ꯭ꯔꯦꯁꯤꯒ ꯂꯨꯀꯥꯁꯀ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯔꯤꯗꯨ ꯂꯩꯅꯥ ꯍꯣꯏ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯃꯥꯍꯣꯏꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅ ꯒ꯭ꯔꯦꯁꯤ ꯌꯥꯎꯔꯤꯕ ꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯂꯩꯅꯥꯗꯤ ꯒ꯭ꯔꯦꯁꯤ ꯌꯥꯎꯔꯛꯇꯕꯗꯨꯗ ꯔꯤꯌꯥꯅꯥꯗ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯤ ꯔꯤꯌꯥꯅꯥꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯂꯩꯅꯥꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯔꯤꯌꯥꯅꯥꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ ꯒ꯭ꯔꯦꯁꯤꯒꯤ ꯄꯥꯎꯗꯨ ꯇꯝꯃꯛꯂꯤ ꯂꯩꯅꯥꯅ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯍꯥꯏꯗꯣꯛꯀꯅꯨ ꯃꯌꯥꯝꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯔꯛꯂꯤ ꯊꯥꯕꯜꯗꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯍꯧꯔꯤ ꯔꯤꯁꯤꯁꯨ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯩꯔꯝꯂꯤ ꯂꯩꯅꯥ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯂꯤ ꯚꯥꯏ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯔꯤꯌꯥꯅꯥꯅ ꯏꯁ ꯊꯥꯕꯜꯒ ꯊꯣꯛꯂꯛꯏꯅꯦ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯔꯤꯁꯤꯅ ꯆꯠꯂꯣ ꯌꯥꯔꯦ ꯁꯔꯥꯝ ꯔꯤꯌꯥꯅꯥꯅ ꯈꯪꯉꯤꯀꯣ ꯏꯅꯝꯃ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯣꯏꯔꯝꯅꯤꯅꯦ ꯃꯃꯥꯟꯅꯕꯤ ꯃꯔꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯦ ꯊꯕꯥꯅ ꯑꯕꯦꯝꯆꯥ ꯔꯤꯌꯥꯅꯥꯁꯨ ꯃꯃꯥꯡ ꯊꯥꯔꯒ ꯉꯪꯉꯝ ꯆꯠꯈ꯭ꯔꯦ ꯔꯤꯁꯤꯁꯨ ꯃꯅꯤꯡꯗ ꯁꯨꯝ ꯇꯞꯂꯤ ꯏꯅꯩ ꯂꯩꯅꯥꯁꯨ ꯃꯌꯥꯝꯗꯨꯗꯒꯤ ꯇꯞꯊꯔꯛꯂꯤ ꯑꯇꯩꯗꯨꯁꯨ ꯃꯃꯥꯡꯗ ꯆꯠꯈꯠꯈ꯭ꯔꯦ ꯂꯩꯅꯥꯅ ꯔꯤꯁꯤꯒꯤ ꯇꯨꯡꯗ ꯂꯥꯛꯃꯤꯟꯅꯩ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯆꯠꯅꯩ ꯕꯦꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯔꯤꯁꯤꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯂꯤ ꯂꯩꯅꯥꯁꯨ ꯔꯤꯁꯤꯗ ꯌꯦꯡꯉꯛꯂꯤ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯣ ꯄꯤꯔꯛꯎ ꯍꯥꯏꯔꯤꯕꯅꯤ ꯂꯩꯅꯥꯅꯁꯨ ꯃꯈꯨꯠ ꯃꯆꯥꯗꯣ ꯔꯤꯁꯤꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯈꯨꯕꯥꯛꯇꯨꯗ ꯊꯝꯃꯛꯂꯤ ꯔꯤꯁꯤꯅ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯅꯈꯨꯠ ꯃꯆꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯊꯥꯕꯜ ꯄꯥꯏꯕ ꯐꯪꯍꯧꯗ꯭ꯔꯦ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯄꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯗꯗꯥꯒ ꯅꯪꯒ ꯇꯥꯔꯦꯀꯣ ꯕꯦꯝ ꯂꯩꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯔꯤꯁꯤꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯅꯥꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛꯇꯣ ꯀꯟꯅ ꯁꯤꯟꯕꯤꯔꯤ ꯗꯗꯥ ꯍꯥꯎ ꯋꯥꯕ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗ ꯕꯦꯝ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯟꯕꯤꯒꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯎꯕ ꯑꯗꯨ ꯗꯗꯥ ꯍꯥꯏꯌꯣ ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯔꯤꯁꯤ ꯇꯧꯔꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯩꯅꯥꯗ ꯌꯦꯡꯉꯛꯂꯤ ꯀꯩꯅꯣꯝꯃ ꯑꯗꯨꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯄꯦꯄꯔ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯗꯗꯥ ꯃꯤꯠ ꯄꯥꯡꯉꯣ ꯔꯤꯁꯤꯁꯨ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯂꯩꯅꯥ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄꯦꯄꯔꯗꯣ ꯔꯤꯁꯤꯒꯤ ꯃꯥꯡꯗ ꯊꯝꯃꯛꯂꯤ ꯔꯤꯁꯤꯅ ꯊꯥꯏꯅ ꯌꯦꯛꯎ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯐꯣꯇꯣꯗꯣ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨꯅꯤ ꯔꯤꯁꯤ ꯂꯩꯅꯥꯗ ꯌꯦꯡꯉꯛꯂꯤ ꯂꯩꯅꯥ ꯃꯃꯜ ꯅꯣꯛꯂꯒ ꯔꯤꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯦꯄꯔꯗꯨ ꯂꯧꯔꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯦꯝ ꯗꯗꯥ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯐꯝꯂꯤ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯛꯂꯤ
ꯃꯈꯨꯠ ꯃꯆꯥꯅꯤꯗꯨꯅ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯂꯤ, ꯃꯥꯟꯗꯕ꯭ꯔꯥ? ꯃꯥꯜꯂꯦ, ꯑꯩꯉꯣꯟꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯐꯖꯊꯣꯛꯈ꯭ꯔꯁꯤꯗꯤ꯫ ꯂꯩꯅꯥꯁꯨ ꯅꯣꯛꯊꯣꯔꯛꯂꯤ, ꯐꯖꯅꯤ, ꯑꯩꯗꯤ ꯗꯗꯥꯅ ꯍꯦꯜꯂꯤ꯫ ꯀꯌꯥꯝ ꯍꯦꯜꯂꯤꯅꯣ? ꯑꯩꯒꯤ ꯗꯗꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯂꯝ ꯍꯦꯟꯒꯦ ꯇꯧꯔꯛꯑꯦ ꯑꯃꯨꯛ ꯑꯩꯒꯤ ꯍꯠꯁꯦ꯫ ꯂꯩꯅꯥꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ, ꯁꯤꯁꯦ ꯐꯖ ꯁꯦꯝꯍꯜꯂꯒꯦ ꯑꯗꯨꯒ ꯀꯥꯗ ꯊꯦꯠꯅꯕ꯫ ꯍꯌꯦꯡꯋꯥꯏ ꯏꯁꯥꯅꯅꯦ ꯀꯅꯥꯅ ꯌꯦꯛꯏꯅꯣ ꯄꯄꯥꯅ ꯍꯪꯉꯛꯇꯣꯏꯅꯦ, ꯑꯗꯨꯗ ꯑꯩꯅꯅꯦ ꯅꯣꯏ ꯃꯃꯥ ꯆꯥꯅ ꯌꯦꯛꯏꯅꯦ ꯈꯨꯝꯗꯣꯏꯕ꯫ ꯂꯩꯅꯥꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ, ꯕꯦꯝ ꯂꯣꯏꯁꯤꯜꯂꯁꯤꯁꯦ, ꯇꯨꯝꯊꯣꯛꯑꯁꯤ, ꯊꯦꯡꯅ ꯇꯨꯝꯕꯁꯨ ꯐꯠꯇꯕꯅꯤ꯫ ꯑꯩꯒꯤ ꯕꯦꯝꯁꯦ ꯋꯥꯗꯤ ꯋꯥꯔꯝꯂꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯨꯛ ꯇꯧ, ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ꯫ ꯂꯥꯎꯁꯦ, ꯅꯅꯥꯅ ꯀꯣꯟꯊꯣꯛꯑꯒ ꯇꯨꯝꯃꯒꯦ꯫